tang tarani thoi ismi ni kununga nimire sida all manipuri united clubs organization amu pona kama tangai padaba pau sigi pamama koi sinjari base sukui bamatam sida भारत की प्राइम मिनिस्टर ना मणिपुरी मियाम ना हमजरपा हजरपा वफम के आबू ताबी दना लागा अंदर खंग खंगना थोइदोपा मरिक चुंब मरम पी पी ने लाने ना खंगा हैरगा हयें सिक्केन के ताम ग्राउंड पे दा मणिपुरी मफम बनीदा कंगला दा बदी कांगोरा मकिन ने हाइबसिदा कोई अमुको की वइना अमुको का वखरुन माना चमे लुपसिन मियाम ना मसिदा करीगुम्बा मौंगदा कोई यौजरोय सरुक याजरोय अमदी तरा मोकोगी वफम सु कोई लेजेदे करीगिदमक्तनो हारकांददी कोई मणिपुर की मियामना ngasisu haukraba sai ani ka thau morisida thoke ba thodo wa thok mayam koi nisingni koi kawlete adu ki miyam na siyona awase ti mayam ko so koi khangi hai se masi koi amukasu malim miyam da yagi miyam khatadna masi koi khangan matu da madu khangan bagi tanjam so koi andar lojari aduna bharat ki chawraba yam man jamlaba prime minister bana अदुगुम्बा मणिपुर गुम्बा पिपे स्टेट मद लाप मतमदा मणिपुर की मियामना हराव फम थोपा तराम फम थोपदु हराव तयामुलोना तराम ओक्रिसी एकोइदा मदु हराव बगी फीलिंग लेतबा तराम उंबगी पॉजिटिव फीलिंग अमा एकोइदा लेतिसी करिगिनो हाय कांदा अदुगुम्बा भारत सरकार की मणिपुर मियाम बु थोपसा वसादबा मणिपुर मियाम की वाकन तादबा मणिपुर मियाम की थवाई की ममन खंगदबा मणिपुर मियाम की ई ममन खंगदबा मणिपुर मियाम की मिकी की मसक खंगदबा अदुगो मणिपुर मियाम ना ngasi मरुइना लमदम सिगी येलोमी ओइरिबा मैतै सिंगना अदुगो इरेपा की लमदम की अपन मसकम कायदनाबा अखोगी लाई हक्तक की लेराबा इपा की हक्तक की सही क्या संगना थम्माबा अदुगो मणिपुर की अपन मसकम कायदनाबा होनबदा अदुगो हवा से थी क्या खांगदन लेरिबा से मरुइना आईडीपी क्या अमा अखोई इंटरनी डिस्प्लेस पर्सन में हमसी करीगिना करी अखोई येलोमी अखोइना लमदम सिदा अखोई बुवा तुबा सुबा हवा फुमदा लाक नबी खुदिंग मिटिगी बी दारिबा सुबा मयाम से अखोई काउदे अदुना भारत की प्राइम मिनिस्टर ना मणिपुर लाकदुरिबा खोंचत असि करीगी तमता लाकबिनो अखोइना सोशल मीडिया सिदगी खरदि ताजरे मदुदी प्रोजेक्ट खर संगाबा अदि करीगो ऑफिस खर सानबगी फाउंडेशन स्टोन जुंबगी ने हाबिने अखोई मणिपुर की मियाम सी ngaligai matam de yona akoi yamna isagi ikai khunaba isagi napal isagi adugumba akoi gi ikai khuna jabam ga lejab kambun ojebu tek ngawba karigumba arang ra khrada thumbatlaga yaba adugumba kanglu furup aman nadiye aduna akoi asuga na khangaba miyoi kya maman yam miyoi kya na mare ba gannabgi yapun basaktam ngana gi thawai na pantha pi khraba mayam pi thawai gi mamando अखोई ऑनरेबल प्राइम मिनिस्टर मणिपुर लागा करी मसरा संगारमगदबा करी प्रोजेक्ट खर संगारमगदबा अदगी अखोई फाउंडेशन स्टोन खर जुंगमगदबा मदुना मंदिंगनबा यारोय मदुना अखोई ममन नती ने अखोई लौजै अदुना करी फिवम मददा अखोई भारत की प्राइम मिनिस्टर लापचदा अखोई सरुक याजरोय हाबिसे अखोई याम सिंबा अखोई खोंफम फिरेबदो हाइजबन अदुगा मणिपुर की मियाम दसु अखोई अमुको की माइकेदगी अपील तौजनिंगनिबदी अखोई होख्रबा चही एनिमुकी ममांगदगी थुइबा थोदो वाथोक मया मणिपुर थुगाइदा होनरप मतमदा अखोई ngang होनबा मदुदा भारत सरकार तुमिन लेगिबा मणिपुर की पफम क्यादा नियम काइबा छादिबा क्राइम क्या चथोबा भारत की लेमाय जथबा टेररिस्ट की अटैक सिंगदगी हेन तमथिबा जिरीबाम डिस्ट्रिक्ट की जबरापुर की मिहाते की लेगबा सुंबा मयामदा भारत सरकार खमचिन उसिनदना तंदे मांदे याम हाइनिंगदना थबक तोबिबा मयामदो मदु अखोई निंगसिंगसे अखोई कौजन थिबा खुनाय मोय गुमसी अखोई अहिंग क्या पुंगिदबा नुंजु नुंसा क्या खांगिबा तुमित युराम कांगमत खांगा इरेपा एंदम कनबल गिबा लमजाउ छोकदन नुंसा मक खांगिबा इसा आइसु क्या सोखिबा सिगिबा ममा ओइबि क्या ना ममिदगी तिंगथागे मयामदो अखोई काउगुमसी मदु गुम्बा मयामदो निंगसिंगगा अदुगुम्बा हयेंग सेप्टेम्बर की तांग 19 दा भारत की प्राइम मिनिस्टर ना लागा पाथोगा थोरमसिदा योगम थोपरा थोकदबरा हाबदी इसा ना वाइ प्रोबियो अखोई वारेप चुमना लोबो ngमौद्रबा अखोइना होख्रबा थोकबोक्सिंग अखोइना खनबा ngमौद्रबा अदगी हौजी वरिबा फिबम मांगदा वरिबा बम तुंग दिलाबा फिबम सि अखोइना फुंजल लगा येंबा ngमौद्रदागदी
ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤꯗꯣ ꯀꯅꯥꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯣꯏ, ꯀꯅꯥꯅꯁꯨ ꯃꯗꯨꯒꯤ ꯃꯤꯠꯇꯨꯒꯤ ꯃꯃꯜ ꯈꯪꯕꯤꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ, ꯑꯩꯈꯣꯏ ꯃꯗꯨ ꯈꯪꯃꯤꯟꯅꯁꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ, ꯃꯅꯤꯄꯨꯔꯒꯤ ꯏꯆꯥ ꯈꯨꯗꯤꯡꯃꯛꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ, ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯀꯨꯝꯁꯤ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯅꯤꯡꯁꯤꯡꯉꯒ, ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯋꯥꯔꯦꯞ ꯂꯧꯉꯨꯁꯤ꯫ ꯑꯩꯈꯣꯏ ꯁꯨꯝꯕ ꯊꯧꯔꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ, ꯇꯔꯥꯝ ꯋꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯑꯅꯦꯛꯄ ꯄꯩꯁꯥ ꯈꯛꯇ ꯆꯠꯂꯒꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨ, ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯇꯝ ꯑꯃꯗꯤ ꯋꯥꯈꯤꯕ, ꯁꯤꯈꯤꯕ, ꯅꯥꯈꯤꯕ, ꯇꯨꯡꯗ ꯁꯣꯛꯂꯛꯀꯗꯕ ꯀꯌꯥꯗꯣ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨ ꯑꯩꯈꯣꯏ ꯃꯃꯩꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯊꯣꯛꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯕꯨ ꯊꯝꯖꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝ ꯄꯣꯛꯄꯗ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯥꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝ ꯎꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯃꯦꯟ ꯑꯃꯇ ꯄꯤꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯛꯍꯟꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯇꯕꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯝꯗꯝꯁꯤꯒꯤ ꯃꯄꯥꯔꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕꯅꯦꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯍꯥꯟꯅ ꯂꯥꯛꯀꯗꯧꯕ ꯃꯔꯝꯁꯤꯁꯨ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯗꯒ ꯈꯪꯂꯥꯞ ꯂꯥꯛꯅꯤꯡꯉꯤꯅꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯪꯗꯨꯅ ꯂꯥꯛꯄ ꯋꯥꯍꯪꯅꯦꯕ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯗꯅ ꯉꯁꯤꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯦꯡꯅ ꯍꯥꯏꯗꯤ ꯅꯣꯡꯃ ꯋꯥꯡꯑꯣꯏꯅꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯥ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯔ ꯑꯗꯨ ꯈꯔ ꯑꯣꯐꯤꯁꯤꯌꯦꯜ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯦ꯫ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯒꯤꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯏꯂꯦꯛꯁꯟ ꯅꯛꯁꯤꯜꯂꯛꯄꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦꯕ꯫ ꯃꯔꯝꯗꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯁ꯭ꯇꯦꯠꯇꯨ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄ ꯍꯥꯏꯕꯁꯦ ꯈꯣꯡꯆꯠ ꯈꯨꯗꯤꯡꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠ ꯑꯣꯏꯒꯗꯕꯅꯦꯕ, ꯍꯥꯟꯅ ꯐꯖꯅ ꯈꯪꯉꯒ ꯇꯧꯒꯗꯕꯅꯦꯕ꯫ ꯃꯥꯒꯤ ꯍꯣꯝ ꯁ꯭ꯇꯦꯠ ꯈꯛ ꯅꯠꯇꯅ, ꯍꯣꯝ ꯁ꯭ꯇꯦꯠ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯌꯨꯝꯅꯤꯅ ꯈꯔ ꯑꯗꯨꯋꯥꯏꯗꯅ ꯈꯔ ꯔꯤꯂꯦꯛꯁꯦꯁꯟ ꯂꯩꯔꯒꯁꯨ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯀꯔꯝꯕ ꯈꯣꯡꯆꯠꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯀꯌꯥ ꯌꯥꯝꯕ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗꯨ ꯋꯥꯐꯝꯗꯨ ꯌꯥꯎꯗꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯗꯒꯤ ꯍꯟꯗꯛ ꯃꯤꯖꯣꯔꯥꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯒꯤ ꯑꯁꯥꯝꯗ ꯌꯥꯎꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯌꯧꯁꯤꯜꯂꯝꯗ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯩꯒꯗꯤ ꯆꯪꯉꯝꯃꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯆꯍꯤ 2 ꯍꯦꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯥꯔꯤꯛ 9ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ IDPꯁꯤꯡꯒꯤ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯂꯥꯛꯅꯕ ꯍꯣꯠꯅꯕꯤꯔꯤꯕ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯂꯥꯛꯄꯗ ꯇꯔꯥꯝ ꯎꯠꯄꯤꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯁꯨ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯩꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯃ ꯊꯝꯃꯒ ꯑꯗꯨꯒꯨꯝꯕ IDPꯁꯤꯡꯒꯤ ꯏꯁꯨ ꯃꯁꯤꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯥꯏꯟ ꯀꯥꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯁꯨ ꯍꯥꯏꯅꯕ ꯆꯪꯉꯦ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤ ꯃꯤ ꯂꯥꯛꯄꯗ ꯌꯥꯝ ꯇꯔꯥꯝ ꯄꯣꯛꯀꯟꯕ, ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ, ꯃꯗꯨꯃꯛꯅ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯣꯛꯂꯛꯏꯅꯦꯕ꯫ ꯑꯩꯈꯣꯏ ꯃꯤ ꯂꯥꯛꯄ ꯈꯣꯠꯄꯗ ꯌꯥꯝ ꯇꯔꯥꯝ ꯇꯧꯒꯟꯕ ꯀꯥꯡꯕꯨ ꯐꯨꯔꯨꯞ ꯑꯃ ꯂꯥꯛꯑꯦ ꯃꯇꯝꯗ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡꯗꯕꯒꯤ ꯐꯤꯂꯤꯡ ꯑꯃꯈꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯄꯣꯖꯤꯇꯤভ ꯐꯤꯂꯤꯡ ꯑꯃꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ꯫ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯊꯥꯗꯔꯒ ꯈꯣꯝꯃꯒ ꯅꯝꯗꯅ ꯄꯨꯅꯕ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯐꯣꯔꯁ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯅꯝꯗꯅ ꯌꯥꯎꯍꯜꯂꯝꯕꯒꯤ ꯋꯥꯐꯝꯗꯨꯅ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜꯁꯤꯡꯒꯤ ꯐꯤꯂꯤꯡꯗ ꯄꯣꯖꯤꯇꯤভ ꯐꯤꯂꯤꯡ ꯑꯃ ꯂꯩꯇꯦꯕ꯫ ꯀꯔꯤꯒꯤꯅꯣ ꯃꯥ ꯍꯣꯛꯄꯒꯤ ꯃꯥ ꯌꯥꯎꯕ ꯊꯧꯔꯝꯗ ꯌꯥꯎꯕꯒꯤ ꯐꯤꯂꯤꯡ ꯑꯃ ꯂꯩꯇ꯭ꯔꯤꯁꯦ ꯃꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨꯒꯤ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯖꯔꯒ ꯃꯗꯨ ꯃꯥ ꯏꯀꯥꯏꯕ ꯅꯪꯕꯤꯒꯗꯕꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯅꯤ, ꯃꯤ ꯌꯥꯝꯖꯗꯕ ꯂꯩꯕꯥꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯖꯗꯕ ꯃꯤꯌꯥꯝꯒꯤ ꯐꯤꯂꯤꯡꯁꯦ, ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯁꯦ ꯃꯁꯤ ꯐꯖꯅ ꯃꯁꯛ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯊꯋꯥꯏꯒꯤ ꯃꯃꯜꯁꯤ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯨꯝꯕ ꯃꯩꯇꯩꯒꯤ ꯄꯤꯄꯜꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯔꯝꯅ ꯌꯦꯡꯕꯒꯦ, ꯀꯔꯝꯅ ꯎꯕꯒꯦ ꯍꯥꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯄꯥꯝꯃꯤꯁꯤ꯫ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯣ ꯃꯤꯅꯤ, ꯂꯝꯗꯝꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯇꯧꯔꯛꯈꯤꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯁꯦ ꯉꯁꯤꯐꯥꯎꯗ ꯇꯥꯗꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯗꯕ ꯈꯣꯡꯊꯥꯡ ꯑꯃꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯦ ꯑꯃꯨꯛꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯃꯨꯛꯄꯨꯒ ꯆꯠꯃꯤꯟꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯑꯃꯨꯛꯄꯨꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ, ꯑꯃꯨꯛꯄꯨꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯁ꯭ꯇꯦꯟꯁ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯩ꯫